Augustbani Imphal Wahengbam Rajesh na pau pajari ahanbada maroiba pau English singani kuntragi Commonwealth Games Ahmedabad yumbu oiduna pangthokpada ayaba pikre Security Force na Raija sigi tongan mafam singda thihumbi thabak chathabada lalhoba manga phare amasung kendrigi mapan thorom mantraloi gi wangangloi Ranjit Jaiswal na hairi Arunachal Pradesh asi Bharat ki thadoknaba yadraba saruk amane English singani kuntragi Commonwealth Games Ahmedabad na yumbu oiduna pangthokpada ayaba pikre United Kingdom gi Glasgow da pangthokiba humbudra mari suba Commonwealth leibak singi General Assembly na warep asigi ayaba pikibani masina English singani tarada Naidli da yumbu oiduna pangthokiba games ki matungda anirak subo oina pangthokpa oigadori warep asina Bharat English singani nifu tarukta Olympic Games pu yumbu oinaba honariba asida hena khudong chaba piragani hari Commonwealth Games ki President Dr. Ronald Rukarena wafam asi laukthokladun hai Bharana sana khonaba khak natana ina khulaba kala sanskriti naha singi tawba ngamba thabak thorong kaya singthaningai oina paikhatle. Delighted to confirm that India Ahmedabad is hereby duly appointed by unanimous resolution as the host of the 2030 Games. Congratulations, team. Kendra Sports Mantri Mansukh Mandavian hai Commonwealth Games lisingani kuntragi Ahmedabad yumbu oidana pangthoknabagi khudong chaba pirapa asi mamalyamba tanja amani Bharana English singani niputaret phawbada sana khonabagi powerhouse oinaba thorang tawriba asida masina hena khudong chaba piragani mahakna hai मुझे इस बात की खुशी है कि 2030 की कॉमनवेल्थ गेम्स भारत को औपचारिक तौर पर घोषित हो गई। हम भारत में 2030 की कॉमनवेल्थ गेम्स को अच्छी तरह से आयोजित करेंगे। प्रधानमंत्री जी की देश को एक स्पोर्टिंग नेशन के लिए बनाने के लिए जो प्रयास हो रहा है, इस प्रयास को और बल मिलेगा। Ahmedabad na Commonwealth Games pangthokpagi ayaba phangbada Uparashtrapati C.P. Radhakrishnan, Pradhanmantri Narendra Modi, Grihamantri Amit Shah yauna luchingba kayana nungaiba phongdorokle. Security Force na Raija sigi tongan mafam singda thihumbi ki thabak leptana chathari ngarang Manipur Police na Imphal East ki Porom Patagi KYKL Sorepa gi mioi ama phaki mahak loop asigi damak mioi sing recruit tawbada chenabani hari Manipur Police ki Cherola Manhai Security Force na hauki ba leba popan numita Imphal East ki Porompa Police Station gi manung chanba top awang laikai top dusara degi pripak pro gi mioi ama phaki hauki ba tang kunma thoida maitei lami nauti boy haiba Facebook sinaba mioi amana sangai festival ga mari lenana video thagarkraba matung Manipur Police amasung Assam Rifles na thiumbagi thabak chathabada KCP MLF ki mioi ahum fare makata na thijenbagi thabak chathari Motor vehicles na kanglon singak na sa pamiyoy singi matakta pulis na akan batabag lokotli ngarang salan taramapan kaktuna lupali sing kuntra mato hena kongat ki. Tinted film namlamba gari mga degi film sing adu loktoki National Highway 37 da akan ba sexil thoranga loina na nomoda tangay patna sang mapolam sing puba gari humpu nipan pusilakre. Assam Rifles na Maklang Kulda Laiba Multi-Speciality Sports Field da LED lighting kusinakre Maklang Youth Development Club ka kusan madana pangtopa tharum aduda taranipan suba Assam Rifles ki personal singa kunja singa lainari ba mari hena phagat anabagi matangda wafong kya khanaki hari Sana khonabagi kuthangda awang nongpok raja singbu hena mapangang kakhananaba pandamda ngarang Churachampur jila da yana waro sahi tawnakre REC Foundation na DRDA Churachampur Gangarang Jila asida multipurpose hall cum indoor stadium sanaba yana warol ama sahi tauna kibani corporate social responsibility ki makhada lupa koti mangarom changna sengwa kadoriba stadium asida badminton volleyball amadi atei masana singi khudong chaba laigani yana warol adu ngarang Gurugram da laiba REC corporate office sahi tauna kibani thauram aduda Churachampur jila gi deputy commissioner Darun Kumar Saru yaki Tabiriba Pawasi Akashbani Imphal degini Kendra ki mapan thorom mantraloi gi wangangloi Ranjit Jaiswal na hairi Arunachal Pradesh asi Bharat ki thadoknaba yadraba saruk amani Naidili da ngarang pangthokpa pawgi mifam amada Sri Ranjit Jaiswal na hai Bharat amasung China anigi lainariba mari hena phagananaba amadi chawkhatpa puraknaba honabada laibak asigi ngamkai paringda tangdu leitaba santi thamba haibasi yamna tangai phadaba amani mamang sahi October thadagi hogduna laibak anina ngamkai paringda santi thamnaba honaminaduna lakli Arunachal Pradesh ki nupi ama
UK tamna satpagi lambida Shanghai airport China na satharkiba thong asina leibak anina matam sangna amaga thajaba puraknaba honariba asida kariguma makhal amatagi akaiba piba ngamloi mahakna hai. Maintenance of peace and tranquility in the border regions is a prerequisite for the continued and overall development of India-China bilateral relations. Our position in this regard has always been very clear and consistent. Since October 2024, both sides have worked closely to maintain peace and tranquility in the border regions. Arbitrary actions by China involving an Indian citizen from Arunachal Pradesh are most unhelpful towards efforts being made by both sides to build mutual trust and understanding and gradually move towards normalization of bilateral relations. Ngasi phongba pausi singi maroi pausingi dama haujik Ngangbam Amukhomba leire Amukhomba. Thakachuri Rajesh. State ki thakta Constitution Day ki thoram pangthokre violence thadulaga phurup machel ikai khumdabu thamnaduna apunbagi saktam sagatminasi haina Rajapal Ajay Kumar Balana phungdoge wafam sanalibakta ahanba headline tawduna phongli. Constitution Day thoram pangthokhibagi pawasi ngasi phongba pawse yambada tongan mongda headline tawduna phongnari. Pongna famda aerial survey athabada Kobru Ching manakta lammaker satre lomda popi paksana thaba ure haina hanagi Mukhyamantri Nongthomam Birena phongdokhi wafam ahanba headline tawri city mission haiba caption makhada akoibada mechanized rotary parking mari semgatpagi thabak paikhali haiba paw ama pawchi sida ani suba headline tawduna phongli. Shanghai Express English edition da lammaker satruk mufudra manga room da tharamba popi pambi sing mangan khre pawama ahan ba headline tawtuna phongli mitopna makhoigi mapa mapugi lamni haina claim torokle highway paring singda anoba khulkya chongthorokle haina MLA Dipu Gangmaina phungdokhiba wafam amasu pawsi sida ani soba headline tawtuna phongli naharogi thodang da constitutional duty sing mapung phana pangthoktuna lamdam masigi miyamna masagi right phangnaba Honagadabni haina Rajapal Ajay Kumar Balana phungdokhi wafam ahan ba headline tawri. Shanghai Express Manipuri edition da tampakta phabagum police na singdasu thongna phabiu IDP sing haiba caption na sigi makhada IDP sing na mairagi release chatkre paw ani suba headline tawri. Welan pawda amata oiminana ba hena kana honabiu violence ki thabak reject tawbiu haina Rajapal Ajay Kumar Balana phungdokhi wafam ama pawchi sida maru pawna phungli People's Chronicle da Imphal da lambi chatok sachin da chilli basi khara makai hanthanaba anoba parking project sing paikhalli haiba paw ama paw maroi paw na phungli. Manipur Mail da 35 suba Manipur Polo International gi mangani chanba numita India Team B Manipur na Colombia bu panjal tara ahum aduga India A na Chhattisgarh bu panjal nipan mari da thoi khre haina ahan ba headline tawri. Ganphu Mail da Manipur da Lising ani kun manga asida nupi amasung angang chingda chathaba violence case marfu tarani pan thengnaki haiba paw ahan ba headline tawri. Tamelong Times ta all Jelarong Students Union gi platinum jubilee thoram pangthok raiba paw ani suba headline tawri. Hills Hornbill Express ta National Highway paring da anoba khulkya thorakle mitop na ancestral lane ni haina claim tawrakle haina BJP gi MLA amana phongtok wafam paw si sida ani suba headline tawri. Rajesh Thagachari Amukhomba arobeda marobe paw English ingani kontragi Commonwealth Games Ahmedabad na yumbu oiduna pangthokpada ayaba pikre security force na rise sigi tongan ba mafam singda thiumbagi thabak chathabada lalhoba manga phare amasung kendra gi mapantoram mantralogi wangangloi Ranjit Jaiswal na hari Arunachal Pradesh asi Bharat ki thadok naba yadraba saruk amani paw loijare.